चिंखै लाक्पा उबदा सरंग मनुंगदा मकी सेमलंबा लैरंबा बुट समसांगबिदो मथुम मरांग हौख्रे थमोइगा यावरमदि पाइथोकदबगी मोंगनि लैफम खंगदना बुट कोकचाउबिगी मनाक्ता खंगजेन जेनसलई बुट कोकचाउबिना तौरिबा इरांग तो उबदा चेहलई येनिंगदि हेलाइमा हनु थंगदा याम खचनुको बुट अहन नंग ताइबंग मियोइबगी ताइरेन पुंफाइना नसादा अमुक्तंग कलकपदा मतत मतत तलगा खप खप चिंगा लैजनी अमदुसु खली खली नुपालुम चतखिबनी लाक्तुम लाए बुट समसांगबिना सुतोकलगा लोइरे हे बिटकति नंग ख्वाइदुदि अमसिना फाबा नंगद्रिङै अइना हाना फादुइनि तरिङ लैबि तौसिरा नत्रगा मिसुम लैवा तौसिरा बुट कोकचाउबिना याम हैनदेना नोइदिया नुपाबु पसेम तौरा फानी खलिदो ओइरोइको मीदि ताइबा मियोइबनि अखोइना पाथि कोमथिदा चक्तारगा लैबा बुट थाक्तो असुकी मति खेनख्रे अखोइना ngамमेना पंगतौ तौरगा अखोइदि हेनबा ngamba अमुक लाक्सनी ओइरोइ पारोइदबदा वखल याम सागलुनु होप्ता बिदाइ तौरा तोक्सनी ngangnariङैदा चिंखै होइसि होक्सिलई बुट लैत्रबिदि चिंखैगी तुंग इलक्लिबदो अमुक तोइबा चिंखैगी मनाक चंगसिलगा तुंगलोमदगी इरांगबो तौसिनबो ममितपु खपचिनबो चेप्था येंगलगा एक्टिंग याम हेंजिल्ली तसेंगना नुपादुना उरमलबदि खुपाकना थाजिल्लामगदबनी उदबनिना चिंखैसु नोकमी लाक्लम्मी बुट कोकचाउबिगी नाकंदा लेप्रिबा समसांगबिदि मनातोनगे पिसुमगा समजनख्रे फी कामलगा मख्वांग मेतुना लैत्रबिदा साउनि येंगी चिंखैना कैदौरे संफाबि अइंगोंदा चादौ खियेंगलइसना कीबु कीने मिटयेंगदो अइगसे तुमसिनगिदौ माले समसांगबि खुमदि मुओगा तुम लेपि नोइ मरक्तगी कनाना थंगनबा इमुंगसिदगी मिगी मेकअप बॉक्स हुरालोइ नरोल चुम सेंगना नत्रदि क्याना तै चारोइ अइ नोइनने खंगे मेकअप बॉक्स तुसु ngasi ngarang noina paibui adumai tau baunabro mi mapon huralido mi khanaba duraba noina pamise adumai tau do oiradi mateng amta pangbiranu ai yam sopok tore hojmal chalaga narol da yam thuna thamuso khoirang khoi sauna na warau na ngang liba wangang duda ahum du su kirap tawi anam kan no hoi ma herak takhi sum leiba duda chingkhai di khoidau thile sauna khanglaw la holei ta join haise proper chalaga hojbok thilusu natari kya phaboiroi बुट सिंगदुदा ताइबंग मियोइबा माना थ्रेटन तौसलिबनी बुट सिंगदुसु नुपा पामबगी मयाइना कीबा कीदबा मरु लुकथरगा तुमिन तुमिन लेनि तसिंगबदी चिंखैना कयु हाइकिबगिदगी केनबा मेकअप टूल्स थिरकपदा युमथंगनबगी नुपीदो खंगनिंगसिंगक्तना समसांगबिना प्लान यालगा लैत्रबिना हुरालकपनी बुट समसांगबिसु मदुगी वादो लैत्रबिना हाइदोरकद्रा खन हुरानदना लैत्रबिरोमदा येंगलम्मी खुमफम खंगदना लेरिङे बुट कोकचाउबिना इक आ तौरगा लटली हाइरई आ हौजिकति थंबा याररोइ कीबदा मेकअप तो लोइना सलाक साख्रे कोतै तैबनी अमत्तसु यावरमरोइ अनौबम लेरगा पीरगी अखोय चिंखै सुंगकना ए नोइदि काइदे पैसाना लैदुइबा हंदकि वाहंगदुमदि लैत्रबिना फट खुमलई नाचुंगदना हो अमुकसु हुराला पीदेबा दुकानदगी मसी यामगमिने मसे मकोक्सिदा हुरानबगी वाखंगा खटलगा लैरबु कइनो यारे तो हंदकिदि हंदक ओइख्रे मतुंग अमु हन सिगुंबा थबकसे तौगनु मियां खंगनरगलदि इमुंगसिगी इज्जत सोकनी बुट समसांगबि होइसु पेरी मंगा खजक नोमी असुमदा लैरिङे चिंखैगी पॉकेटदगी मोबाइल दो खिंगलै फट पाइखलगा हेलो सनाना कैदौरिगे संग्ब्रो जिपो अखोइदमता लाकेरो संगदे कैदौरे नपाना मु फुबिरबरा फुबै नत्तेदा युमदी मानब खरा लाए कॉलेज की फ्रेंड्स के नंगसु सखंग माइखन हनगे तौबनी लाओ चिंखै सु तंदे मानदे स्टैंडर्ड लैबा मचा मसुंग ओइरंगनिनि इम्फाल मचानिना इकाइख्रेदा यारे हे अदुमाइ खनु चमाने केदौरगे अखोइगा मखोइगा आइगे तिनबदी नंगी सुमरु नत्रो होय फरेसे फिरोल हुंदो लागे प्रॉपर लाओ कुइरकनुको कोलदु थमनख्रे चिंखैसो अहुमदुदा अमुक्तंग पैनी येंगमगा कैसु हाइरमदना युमलोमदा चटख्रे नुपादु हेक सटखिबगा बुट कोकचाउबिना मोली लाक्थरई कइनो बनोइ तौरिसे आइना हादगी सी थोकनिना हंजना हाइड्रो नुपाना हाइबे इनिंगेना मोओ मरि तातादा खै थबक तौइ याम केनिंगगना दुकान अचौबा मदे को हुराला केबा याबदुदा मीगी तरक अमतंग तांग लैसबदो हुरालपनिना हौजिकति फजरेदना आइदी काइबना सी नबानी कन्न होनबदा आइसु यावरबनी
คนที่ซาบะมาตุ้งมันเอาตรงเดตนบานีสินาให้ดูกระดับนี่ขังบุตรเลยจะบีพายใจยิงสิเลยยาเรนังมาสุไอ้เคยมีสังลาไม่มีสังเราขังเรนังสุงเอาไปยาวอีเดียบุตรก็เจ้าบิสูงสิดิคุไม่ไอ้เคยดิ้งเอาบัตังนี้ไอ้ย่อยเดียดให้ไปเลยเดบุตรซ้ำซ้ำมินะยาเรเฮเงาบังเงาแต่แบบแต่ตัวครุสระฮาซิโกลตารักคิดว่าอิมพาลกิมีละไอ้ไฮโดไอ้เนี่ยล้นตาหัวบัดนึกเปล่าอย่างนี้ภาษาบาลีเอาไปยังกุศลอ่ะบุตรเลยจะบิกะกกซอบิกะจับมันนั่นเจเหล่ตัวก็เจไล่มาขัดมันเครสมดางานมันนะอิมาให้ดีอูเดใกล้จัดขี้เกียจบ่าวก็ทับมันจะทุกข์มันนี่ฮัลโหลตัวบังเงาวันเลยเลยกูกินโนยามเงินเลยครั้งทิ้งนะลูอีทิ้งเคลาก็อามุปรบจัดละกี่ให้หรองานมันก็ใส่วนกันตัวอีใช่ดิโน่นแต่ไอ้คุยดีเล็กปลากปนี่นังวันนั้นนานแค่ให้รวยเนี่ยให้เดบันนี่เซอร์ไพรส์โอ้ยนะจัดเลยสินะงานวิบานี่ให้เดบักคุยเร่เอ็กซามลอยคิดว่าได้ปุ่นคิดว่าสุกุยเร่พักสู้นะไม่ยาบลำนั่นเตะน้อยสวายกี่ภาษาบางมาพัมสิงเสะไอ้คุยช่วยยิงบ่อยนะน้อยเดินนงนี่อีเดเลยกี่ให้กี่ตัวนี่อามุกยารอยด้วยหรอมังจังโน่นนะให้เอาเดบัจะโทษนะน้อยเนี่ยเลยนี่มาตั้งฟอกเลยอยู่กันอ้ำเกมให้รวยอะโดยุ่งกี่มาป่าบุ้งหอยดีลอยให้เรามาบนนั้นหรองานมันโน่อ่ะกะไอ้เรื่องจะดีกันโน่ฟันดุนพาร์เร่นั่งเดินเลยอยู่ให้เรามีน่าเลยทับตาเลยนะอะโดน้อยช่วยเสเลยชาบีมาสักภาษาบอกอันตเลยตรอไอ้เขาจะบอกพังดีชนะนะเลยบเลยทับให้ดูดีมิดกี่มาขาปัวเลยฟันนั่นดีเลยกุมโตวันนี้อินขลักบเลยชาบีมาจ้าไอ้คุยมาขาได้ยำเลยวันนี้ยังหัวเรนเฮกจิงเคยละอากาคุลกี่ปุกรีมาปาลวมเดเนี่ยสูงว่ากิงจัดรู้สึกสิ่งสกปรกแอมถกนรำนี่ว่าให้ดูตาบดาอันนี้มักจกทาร์มมาซากระดอฟัดเตะขันนเลยสายวันน่ะปมิดมาดาลาวทุกกะซีเนมาดราม่าดักยาวบะฟันนี่ก็เสียแล้วก็สนาบุญกับผู้เรสิ่งสกปรกจัดนริบุขณะสนุกมีไอ้คุยดีละว่าให้ละมวยบรรดาไก่โนจัดในให้ตามันนี่นุ่งที่สิ่งสกปรกจัดในอะตัวใจนี่ยังหัวเราะให้สิสายวันดูอีร่างฟังเลยอะดูดีไอ้กิสมเตียงของตัวไปยาดเลยงานมันน่ะคนนิ่งนักที่ละกะอีโมนนั่งงมาหน้าตู้สุเลยอะดูก็ขับโจ๊กเลยหน้าตู้ได้ให้ดอกตานาบก็สายวันน่ะจะทุ่ยสายเด็ดมาดีไทม์พาสกี่คุยบันนี้มิดยามหนักขนาดนี้นึกปีนี้กันนะมาซาเดลีนี่คุยดีแบบมาเจ็บตัวสุยาวตัวนึกปีดูบ่ฟิวเจอร์ไลฟ์พาร์ทเนอร์ก็โอ้ยไปยาบซะนั่นทีอะดูน่ะไอ้ชัวร์น้องวิมที่เอาละนี่ชนะน่ะยายเห็นดังสุไอ้คุยสวยเจอสิ่งดียามจำบันนี้อะดูมาล้างฟังดีอะไรงานมันนะไม่ดีครั้งเดียไอ้ดิสุต้องตัวเลยให้สิอามาฟังกันดีอะไรสายวันนั้นสุไอ้คุยชูอิงเล่าแบบตั้งฟังกันดีตัวไม่เลยจากใครกี่ให้ดีบ่เขาจะคิดเสียขัดเล่าแล้วก็จะรังยามาเลยอะดูน่ะเห็นนะแต่ว่าไอ้สุกุยกี่ตัวมันนี่มาสนุกไปยามจัดไม่ได้มันนี่ไอ้แกชูทิ้งกูดิสนานะน้อยว่าสิดีฟัดใจแห่ขมายนะวันนุ่งชินไอ้โน่งานมันนะขังเดซีมาสุยามเลี้ยมภาษาบันนี่ปักตนะคนนั้นสินะบ่ไปท่าสินบ่สายวันนะอันนี้เดนั่งแก้มขังเงี้ยด้วยขังยี่กันโน่นบ้านี่วารีบ่ไอ้เนี่ยขังจะดีขังดราไอ้ดูนี่อามาสิกิสุขังยี่สนาหนังนะเคยขังยี่บ่ให้เนี่ยริงยี่ดาจิงเกยสุสมารวมตะกี้สนาบุกเอาจังยี่สนาหนุกมีลาออกมาต่อมาคุยนี่เสียไอ้อินฟาลกี่มารุบนะให้บ่ดูงานมันนกละกะไปไอ้งานบะสายวันสุไอ้กินสายวันจิงเคยสูเหกหายกี่ตัวรบกะงานมันน่ะมารักทัดเครไปกี่ดีกุยเด็กขังบะชนะนวารีซาบะได้ยามตัวนี้ยาวว่ามิงนี่จิงเคยสนุกละกะพังเทระอีชนะน่ะนิมิดังดีแกยังจังซาสิแกสายวันน่ะเห็นจังอะไรปุครีปานกี่วารีโดก็ไม่ต้องใช้ปนุจัดตัวนี้จัดรู้สิจิงเคยสุแลงานมันน่ะขัดเครียดทุกน่ะยิงมันน่ะครอบครัวแล้วบ่กันเนาะสายวันสุไปนี่สิลักแล้วก็ขอจะได้กันเนาะดูพี่ฟังเดบ่งานมันน่ะสิดีบ่องามนี่น่ะมาไม่สิกายกี่ดีให้ดิดูพี่เลยน่ะอามามุกอยนี่บ่น่ะระกะว่าคุยดิตาสิงน่ะฟังเดบ่นั่งน่ะจบปะขังกะไปบุงอ่ะสนากะจิงเคยกะสุอันทะกันนู่สนาน่ะหาเรื่องเกี่ยวกับหน่วยบ้านนี่บ่มาเรียเสียวจะโฟฮัลลัมดรีเนี่ยอะดูจามมันมีทั้งกี่เสลำสางหลักไปวารัมนี่ไอเสียมาเกลเรมสนาเนี่ยจังกี้ตัวบกะงานมันน่ะคุดังตาพารี
ꯅꯪꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯅꯣꯏ ꯑꯅꯧꯕꯤꯒꯤ ꯈꯨꯠ ꯑꯣꯏꯅ ꯌꯦꯡꯒꯦ ꯂꯣꯜꯍꯜꯂꯛꯑꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯡꯗ ꯄꯨꯊꯣꯛꯄ ꯄꯥꯝꯃꯨꯏꯔꯣ ꯁꯅꯥ ꯉꯛꯅ ꯀꯩꯅꯣ ꯀꯥꯏꯗꯩ ꯑꯅꯧꯕꯤꯅꯣ ꯉꯥꯟꯕꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯔꯛꯑꯅꯨ ꯑꯗꯨ ꯀꯨꯏꯅ ꯋꯥ ꯊꯣꯛꯑꯣꯗꯨꯕꯨ ꯑꯩꯈꯣꯏꯗ ꯀꯦꯝ ꯍꯥꯏꯗꯕꯅꯤꯅꯦ ꯀꯩꯅꯣ ꯚꯥꯏ ꯀꯩ ꯋꯥꯔꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯉꯝꯃꯔꯣꯏ ꯅꯪ ꯌꯥꯝꯅ ꯉꯝꯃꯔꯣꯏꯕ ꯅꯪ ꯍꯣ ꯅꯇꯨꯗꯣ ꯍꯥꯏꯕ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯈꯪꯂꯥꯎꯔꯣꯛꯁꯤꯜꯂꯛꯏ ꯁꯅꯥ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯀꯥꯏꯗ ꯏꯇꯨꯅꯣꯍꯦ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ ꯂꯨꯍꯣꯡꯗꯅ ꯏꯇꯨ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯌꯨꯝꯁꯤꯗ ꯉꯥꯟꯕꯅ ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯂꯩꯃꯤꯟꯅꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯌꯥꯝ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯅꯨ ꯄ꯭ꯔꯄꯞ ꯂꯣꯜꯂꯣ ꯑꯩ ꯋꯥꯔꯕꯅꯤ ꯃꯁꯤꯒꯤ ꯌꯣꯡꯊꯨꯟ ꯃꯥꯟꯕ ꯅꯨꯄꯥꯁꯤꯅ ꯂꯝꯕꯤ ꯑꯣꯟꯅ ꯇꯩꯅꯅ ꯆꯪꯂꯨꯗꯅ ꯁꯥꯌꯣꯟꯁꯨ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯑꯍꯥꯟꯕ ꯑꯣꯏꯕꯩ ꯈꯪꯗꯕ ꯑꯩꯕꯨ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯀꯥꯕ꯭ꯔꯣ ꯆꯤꯡꯈꯩꯁꯨ ꯅꯣꯛꯃꯤ ꯌꯥꯔꯁꯦ ꯑꯩ ꯂꯣꯜꯂꯨꯔꯒꯦ ꯁꯅꯥ ꯅꯪ ꯉꯥꯛ ꯐꯝꯂꯝꯃꯨ ꯃꯇꯥꯎꯁꯤꯡꯒ ꯂꯩꯅꯔꯤꯕ ꯀꯟꯗꯤꯁꯟꯗꯨ ꯃꯍꯥꯛꯅꯗꯤ ꯃꯨꯟꯅ ꯈꯪꯕꯒꯤ ꯋꯥ ꯃꯈꯥ ꯇꯥꯅꯅꯤꯡꯗꯕꯒꯤ ꯑꯃꯨꯛꯀꯁꯨ ꯉꯥꯟꯕꯅ ꯊꯠꯂꯒ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯃꯥꯒꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯚꯥꯏ ꯃꯁꯤꯁꯨ ꯍꯥꯟꯅ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯃꯥꯒꯤꯅꯤ ꯈꯪꯉꯕ ꯃꯇꯨꯗꯨꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯗꯣꯏꯅꯣ ꯌꯥꯝ ꯄꯥꯈꯠꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯄꯥꯅ ꯂꯣꯟꯕ ꯆꯥ ꯊꯛꯅꯤꯡꯗꯦ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥ ꯊꯛꯅꯤꯡꯉꯤ ꯃꯔꯩꯗꯨ ꯀꯪꯌꯦꯠ ꯌꯦꯠꯂꯤꯕꯅꯤ ꯁꯅꯥꯗꯤ ꯂꯩꯅꯥꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯁꯤ ꯃꯆꯤꯟ ꯍꯦꯛꯇ ꯀꯥꯡꯂꯛꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯏꯊꯣꯡꯗ ꯁꯨꯛꯆꯤꯟꯈ꯭ꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯔꯣ ꯍꯣꯔꯦꯟꯐꯥꯎ ꯃꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯅ ꯁꯥꯌꯣꯜꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯀꯣꯛ ꯂꯣꯜꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯀꯥꯔꯟꯒ ꯆꯟꯕꯤꯔꯣꯏ ꯃꯁꯛꯄꯨꯗꯤ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯚꯥꯏꯅ ꯈꯟꯕ ꯅꯨꯄꯤꯅꯤꯅ ꯀꯩꯁꯨ ꯅꯣꯞꯄꯝꯃꯔꯣꯏ ꯑꯅꯤꯗꯨꯒꯤ ꯋꯥꯐꯝꯗꯨ ꯁꯅꯥ ꯅꯥꯀꯣꯡ ꯏ ꯇꯥꯗꯣꯔꯦ ꯆꯤꯡꯈꯩꯁꯤ ꯍꯨꯃꯥꯡꯕꯨ ꯀꯥꯡꯂꯤ ꯉꯥꯟꯕꯅ ꯆꯥ ꯍꯦꯛ ꯄꯤꯊꯛꯇ꯭ꯔꯤꯉꯩꯅꯦ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗꯒꯤ ꯁꯨꯛꯂꯦꯡ ꯂꯦꯡꯉꯔꯣꯏ ꯁꯥꯌꯣꯟ ꯃꯌꯥ ꯏ ꯍꯤꯒꯠꯂꯒ ꯉꯥꯟꯕꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯃꯨꯛꯇꯅ ꯐꯝꯈ꯭ꯔꯦ ꯀꯤꯁꯣꯔ ꯍꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯈꯤꯇꯪ ꯍꯦꯛ ꯅꯦꯇꯥꯖꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥ ꯉꯥꯟꯕ ꯍꯣꯏ ꯂꯥꯛꯑꯣꯏ ꯆꯥꯗꯣ ꯏꯃꯥꯅ ꯈꯔ ꯂꯣꯟꯕꯤꯔꯨ ꯂꯥꯛꯑꯣ ꯔꯥꯁꯤ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯊꯣꯏꯕ ꯕꯦꯝꯃ ꯂꯩꯔꯤꯗꯣ ꯀꯣꯛ ꯂꯣꯜꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯍꯜꯂꯛꯄꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯀꯥꯟꯁꯤꯗ ꯆꯥ ꯂꯣꯜꯂꯨ ꯀꯥꯏꯅ ꯍꯩ ꯉꯝꯃꯣꯏ ꯏꯆꯥꯁꯤꯡꯗꯨꯕꯨꯗꯤ ꯏꯃꯥ ꯎꯅꯔꯝꯒꯦ ꯐꯤꯔꯣꯜꯒ ꯍꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯥꯒꯤꯗꯤ ꯕꯦꯝꯃ ꯂꯣꯜꯍꯜꯂꯨꯀꯣ ꯍꯨꯃꯥꯡ ꯌꯥꯝ ꯀꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯒꯥꯔꯤ ꯁꯥꯡꯅ ꯇꯣꯡꯕꯛꯄꯒꯤꯅꯦ ꯂꯝꯕꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯦ ꯋꯥꯈ꯭ꯔꯦ ꯀꯣꯛꯀꯁꯦ ꯏꯔꯨꯝ ꯂꯨꯝꯃꯤ ꯉꯁꯤꯗꯤ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ ꯏꯃꯥ ꯄ꯭ꯔꯄꯞ ꯆꯪꯉꯣ ꯑꯗꯨꯒ ꯑꯝꯇ ꯂꯣꯟꯕꯤꯔꯨ ꯂꯥꯛꯑꯣꯕ ꯋꯥꯕꯨꯗꯤ ꯋꯥꯔꯝꯕꯅꯤ ꯈꯪꯉꯤ ꯑꯗꯨ ꯉꯥꯛꯇꯪꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯕ ꯑꯩꯉꯣꯟꯗ ꯆꯥ ꯂꯣꯜꯂꯨ ꯂꯥꯎ ꯀꯥꯏꯅ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯃꯆꯤꯟꯁꯦ ꯊꯣꯡꯖꯤꯜ ꯄꯥꯎ ꯐꯥꯎ ꯀꯥꯟꯁꯤꯟꯗ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯕꯦꯝꯃꯅ ꯂꯣꯟꯕ ꯆꯥ ꯊꯛꯅꯤꯡꯗ꯭ꯔꯒꯅ ꯅꯪ ꯀꯣꯛ ꯂꯣꯜꯂꯨꯁꯤ ꯌꯥꯗ꯭ꯔꯣ ꯌꯥꯗꯕꯩꯅꯤ ꯏꯃꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯥ ꯆꯟꯗꯥꯟꯁꯤꯡꯁꯤꯅ ꯉꯁꯥꯏꯗꯩ ꯃꯔꯩ ꯇꯧ ꯂꯩꯔꯤꯕ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥ ꯅꯠꯇ꯭ꯔꯗꯤ ꯊꯛꯑꯣꯏ ꯑꯗꯨꯒꯤ ꯎꯄꯥꯏ ꯂꯩꯇ ꯇꯧꯕꯅꯤ ꯄ꯭ꯂꯤꯖ ꯑꯝꯇ ꯔꯥꯁꯤ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯂꯦ ꯀꯤꯁꯣꯔꯗꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯃꯒ ꯃꯆꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯒꯤ ꯄ꯭ꯔꯄꯞ ꯆꯪꯈ꯭ꯔꯕꯅꯤ ꯇꯧꯒꯦ ꯌꯥꯎꯅ ꯔꯥꯁꯤꯅ ꯁꯤꯈꯥꯡ ꯈꯥꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯉꯝꯃꯣꯏ ꯑꯁꯨꯛ ꯋꯥꯅ ꯍꯜꯂꯛꯂꯒ ꯅꯄꯥꯕꯨꯡꯒꯤꯁꯨ ꯅꯠꯇꯕ ꯅꯃꯥꯟꯅꯕꯒꯤ ꯆꯥ ꯂꯣꯟꯕ ꯀꯥꯏꯅ ꯆꯠꯂꯨꯀꯣ ꯑꯃꯨꯛꯇ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯆꯍꯤꯒ ꯆꯥꯟꯅꯕ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯨꯄꯤ 2 ꯈꯛꯇꯅꯤ ꯑꯩꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯕꯦꯝꯃ ꯀꯣꯛ ꯂꯣꯜꯍꯜꯂꯨꯔꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯈꯔ ꯍꯥꯏꯕꯤꯔꯨ ꯂꯥꯛꯑꯣ ꯀꯔꯤꯌꯥ ꯐꯤꯔꯣꯜ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤꯕ ꯑꯩꯅ ꯆꯥ ꯂꯣꯟꯕꯒꯤ ꯑꯃꯨꯛ ꯉꯥꯡꯅꯔꯒ ꯂꯩꯗꯣꯔꯤꯕ ꯅꯄꯥ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤ ꯅꯪ ꯊꯣꯛꯄ ꯍꯥꯏꯖꯔꯨꯁꯨꯀꯣ ꯅꯪꯒ ꯉꯥꯡꯅꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯃꯨꯡꯗ ꯏꯆꯥꯁꯤꯡ ꯂꯥꯛꯏ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯔꯥꯁꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯘꯝ ꯆꯪꯈ꯭ꯔꯦ ꯁꯅꯥ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯏ ꯍꯩꯃꯥ ꯏꯆꯥꯁꯤꯡ ꯂꯥꯛꯑꯝꯃꯤꯗꯅ ꯆꯥ ꯅꯨꯡꯒ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯅꯣꯏꯕꯣ ꯈꯪꯅ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯁꯅꯥ ꯃꯃꯥꯗ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯤ ꯉꯥꯟꯕꯅ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯌꯥꯝ ꯂꯤꯛꯇꯣꯔꯤ ꯉꯁꯥꯏꯗꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯐꯥꯎ ꯄꯤꯊꯛꯇꯦ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯏꯁꯦ ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯕꯅꯣ ꯇꯥꯔꯦ ꯏꯍꯦ ꯀꯩ ꯑꯉꯥꯡꯅꯤꯒꯦ ꯁꯤꯗꯤ ꯏꯃꯥꯁꯨꯅꯦ ꯅꯈꯣꯏ ꯕꯕꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯕꯦꯝꯃꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯜꯍꯟꯕ ꯌꯥꯕꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯏꯟꯊꯣꯛ ꯂꯥꯞꯅ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯕ꯭ꯔꯗꯣꯁꯦ ꯁꯥꯌꯣꯟꯅ ꯑꯃꯨꯛ ꯋꯥ ꯌꯥꯝ ꯈꯪꯗꯅꯤ ꯏꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯂꯤꯛꯏꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯁꯅꯥꯅ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯗꯤ ꯁꯩꯇ ꯑꯩꯅ ꯂꯣꯏꯅ ꯑꯔꯥꯟ ꯇꯥꯗꯧꯔꯦ ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯥꯏꯗꯨꯗꯤ ꯍꯥꯏꯖꯔꯨꯈꯤꯒꯦ
ꯕꯤꯠ ꯂꯩꯇꯅ ꯃꯃꯥꯒꯤ ꯀꯥꯗ ꯁꯨꯛꯇꯣꯛꯂ ꯂꯥꯛꯏ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯂꯦꯞꯄꯒ ꯃꯅꯨꯡ ꯇꯝꯅ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯀꯥꯛꯂꯞ ꯀꯧꯔꯛꯏ ꯋꯦ ꯇꯥꯕ꯭ꯔꯣ ꯆꯥ ꯑꯝꯇ ꯂꯣꯜꯂꯣ ꯃꯅꯨꯡꯗꯒꯤ ꯂꯩꯅꯥꯁꯨ ꯀꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯂꯩꯔꯝꯃꯤ ꯊꯥꯖꯗꯅ ꯁꯅꯥ ꯂꯥꯛꯑ ꯀꯧꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯈꯔ ꯁꯨꯏ ꯀꯨꯀꯧꯗꯣ ꯃꯑꯣꯡ ꯇꯥꯗꯕꯒꯤ ꯍꯣꯏ ꯍꯥꯏꯔꯒ ꯃꯣꯂꯤ ꯃꯣꯂꯤ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯂ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯁꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯁꯦꯜ ꯄꯨꯟꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥ ꯂꯣꯟꯈꯠꯂꯤ ꯔꯥꯁꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯕꯦꯝꯃ ꯆꯥ ꯂꯣꯜꯂꯤꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯏꯃꯥꯅ ꯂꯣꯜꯂꯁꯨ ꯌꯥꯕꯅꯤꯗꯣ ꯑꯗꯨꯗ ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯃꯟꯗꯕꯒꯤ ꯏꯃꯥꯅ ꯏꯆꯥꯗ ꯍꯥꯏꯔꯨꯁꯣꯅ ꯊꯑꯣꯏꯅ ꯊꯥꯈꯤꯕꯅꯤ ꯀꯧꯕꯨ ꯀꯧꯔꯛꯄ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯆꯥ ꯂꯣꯜꯂꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯤꯗꯅ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯟꯅꯗꯧꯅ ꯑꯗꯣ ꯅꯄꯥꯕꯨꯡꯒꯤ ꯍꯥꯏꯔꯝꯕ ꯀꯥꯎꯅꯤ ꯀꯥꯎꯔꯣꯏ ꯏꯃꯥ ꯆꯥ ꯃꯅꯥ ꯊꯥꯛꯆꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯣꯜꯂꯒ ꯃꯨꯊꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯀꯞꯁꯤꯡꯁꯦ ꯆꯥꯝꯊꯣꯛꯄꯤꯔꯛꯀꯦ ꯍꯩꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯆꯥꯗꯨ ꯍꯩꯅ ꯍꯩꯅ ꯂꯩꯅꯥ ꯃꯄꯨꯛꯅꯤꯡꯗ ꯈꯣꯏꯗꯧ ꯁꯤꯛꯅ ꯈꯜꯂꯤ ꯌꯨꯝꯁꯤꯗ ꯑꯩꯅ ꯃꯤ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯤꯛꯆꯤꯜꯂꯝꯃꯗꯤ ꯂꯨꯍꯣꯡꯕ ꯊꯦꯡꯊꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯇꯣꯡꯖꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ ꯃꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯂꯩꯍꯟꯕ ꯌꯥꯗꯦ ꯌꯨꯝꯁꯤꯗ ꯊꯨꯅ ꯆꯠꯈꯤꯅꯕ ꯊꯕꯛ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯍꯦ ꯆꯥꯒ ꯂꯣꯏꯅ ꯄꯥꯊꯣꯛꯑꯦꯅꯦꯍꯦ ꯔꯥꯁꯤꯅ ꯈꯪꯂꯥ ꯈꯪꯖꯤꯟ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯠꯅ ꯍꯩꯔꯤꯕ ꯀꯞꯇꯨꯗ ꯌꯦꯡꯊꯔꯛꯄꯗ ꯆꯥꯗꯨ ꯇ꯭ꯔꯦ ꯃꯊꯛꯇ ꯂꯣꯏꯅ ꯄꯥꯊꯣꯛꯂꯒ ꯂꯩꯔꯝꯂꯦ ꯆꯥꯛꯈꯨꯝꯒꯤ ꯐꯗꯤ ꯃꯆꯥ ꯑꯃꯠꯇ ꯄꯥꯏꯈꯠꯂꯒ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯔꯥꯁꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯇꯞꯅ ꯇꯧꯅꯤ ꯄꯥꯈꯠꯀꯅꯨ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯆꯥꯁꯦ ꯄꯨꯊꯣꯛꯄꯤꯔꯨꯔꯒꯦ ꯅꯪ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯔꯥꯁꯤ ꯌꯦꯛꯊꯣꯛꯈꯤꯕꯒ ꯂꯩꯅꯥ ꯁꯛꯐꯝ ꯁꯠ ꯑꯣꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯤ ꯑꯗꯣ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯒꯤꯠꯐꯝ ꯊꯩ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯅꯥꯜꯂꯒ ꯃꯊꯥ ꯍꯥꯏꯔꯞ ꯁꯥꯔꯞ ꯇꯧꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯑꯣꯏꯅꯕ ꯀꯧꯖꯕ ꯕꯨꯠ ꯑꯍꯨꯝꯗꯨꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯕꯨꯠ ꯑꯣꯏꯔꯝꯗꯅ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯌꯥꯝꯈꯠꯂꯛꯏ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤꯒ ꯀꯔꯝꯕ ꯅꯥꯔꯣꯜꯗꯅ ꯕꯨꯠ ꯁꯥꯟꯅꯗꯣꯏꯕ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗꯒꯤ ꯂꯩꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯐꯠ ꯂꯥꯜꯂꯒ ꯆꯠꯈꯤ ꯁꯥꯍꯨꯝꯗꯨꯗ ꯂꯩꯅꯥꯁꯨ ꯀꯩꯅꯣ ꯈꯟꯅ ꯊꯣꯡꯅꯥꯎꯗ ꯐꯠ ꯌꯦꯡꯂꯛꯏ ꯀꯩꯁꯨ ꯂꯩꯕ ꯎꯗꯦ ꯅꯥꯀꯟꯗꯒꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕꯁꯨ ꯈꯪꯆꯤꯠ ꯁꯤꯠꯆꯤꯜꯂꯛꯏ ꯉꯥꯛꯇꯪꯗꯨꯗ ꯇꯨ ꯈꯨꯌꯥꯎ ꯆꯣꯡꯉꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯊꯣꯡꯅꯥꯎꯗ ꯌꯦꯡꯂꯒ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ ꯅꯄꯨꯟꯁꯤꯗꯣ ꯂꯃꯥꯈꯥꯡꯗ ꯃꯥꯡꯉꯕꯅꯤꯅ ꯃꯤꯒꯤ ꯃꯇꯨꯡ ꯃꯌꯥꯗ ꯆꯞ ꯆꯞ ꯂꯦꯞꯄꯒ ꯈꯔ ꯀꯤꯡꯍꯟ ꯈꯪꯍꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯃꯔꯣꯏꯅꯦ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯌꯦꯡꯉꯝꯗ ꯃꯤꯔꯝꯂꯦꯟꯗꯁꯨ ꯂꯩꯉꯝꯗ ꯑꯣꯟꯊꯣꯛ ꯋꯥꯅ ꯈꯥꯡꯉꯝꯒꯅꯤꯗ ꯅꯪꯗꯤ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯉꯝꯗꯅ ꯐꯣꯡꯕꯪꯅꯔꯕ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯗꯤ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯃꯤ ꯈꯪꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯆꯤꯟꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯁꯦ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯌꯥꯎꯗ꯭ꯔꯦ ꯕꯨꯠ ꯑꯣꯟꯈ꯭ꯔꯦꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯩꯝꯇꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯒꯤ ꯇꯦꯡ ꯑꯣꯏꯅ ꯄꯥꯡꯉꯨ ꯑꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯅꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯆꯩꯅꯥꯗꯨꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯆꯩꯅꯥ ꯑꯃꯃꯨꯛ ꯐꯪꯅꯤꯡꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯑꯩꯅ ꯑꯣꯏꯅꯤꯡꯕ ꯃꯇꯝꯗ ꯑꯃꯍꯦꯛꯇꯗ ꯑꯣꯏꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯀꯤ ꯊꯕꯛ ꯄꯥꯝꯗꯦ ꯅꯃꯥꯡꯗ ꯂꯦꯟꯅꯔꯒ ꯅꯪꯅ ꯅꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯛꯄ ꯃꯈꯩ ꯌꯦꯡꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯏ ꯎꯁꯤꯠꯇꯅ ꯆꯤꯡꯖꯥꯎ ꯐꯨꯛꯀꯗꯕ ꯃꯈꯩ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕ ꯂꯩꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯤ ꯂꯩꯕ ꯌꯥꯔꯝꯗꯦ ꯂꯃꯟ ꯁꯤꯡꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯃꯤꯠ ꯑꯅꯤꯅ ꯏꯕꯨꯛ ꯉꯥꯡꯂꯒ ꯂꯩꯅꯥꯗ ꯁꯪꯇ꯭ꯔꯛ ꯌꯦꯡꯂꯒ ꯃꯈꯨꯠ ꯈꯨꯆꯣꯏꯁꯤꯡꯗꯨ ꯄꯦꯇ꯭ꯔꯦꯛ ꯄꯦꯇ꯭ꯔꯦꯛ ꯊꯦꯛꯏ ꯀꯩꯒꯨꯝꯕ ꯂꯩꯅꯥꯒꯤ ꯃꯁꯥꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯔꯝꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯈꯨꯗꯛꯁꯤꯃꯛꯇꯗ ꯇꯝꯊꯤꯅ ꯍꯥꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯈꯖꯤꯛ ꯉꯥꯏꯕ ꯇꯥꯔꯝꯃꯤ ꯂꯩꯁꯤꯒꯤ ꯑꯁꯥꯁꯨ ꯂꯩꯅꯥꯕꯨ ꯃꯈꯨꯠ ꯄꯦꯅ ꯂꯃꯟ ꯁꯤꯡꯗꯨꯅ ꯍꯥꯠꯄꯅꯤ